ꯍꯥꯏꯗꯤ ꯃꯊꯤꯐꯥꯏꯕ ꯃꯌꯨꯡ ꯍꯥꯟꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯒꯤ ꯍꯤꯗꯥꯛꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯣꯕꯅꯤ Hello everyone, मैं अपना माइकी चैनल दा तराम नौकरी अदो ngasi वीडियो सिदी कई तौदनो हारगदी ngasi से prank video तौदोनी आइगी channels का ihan hanba prank video होइदोनी बको आइगी लाइफ ता अम्बो आइदी आइना अम्बो आइगी channel कंबो तौजद्री बको आइदी ऐसे हाय बसे हाइरोय ना आइना खल्ले बको दमीना तौरगसु आइना आइदी ꯍꯩꯖꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯁꯥꯗꯣꯏꯅꯤ ꯑꯗꯨꯒ ꯃꯐꯝꯁꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯅꯝꯕꯅꯗꯤ ꯀꯣꯃꯦꯟꯇ ꯅꯝꯕꯣꯜ ꯍꯥꯏꯕ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯅꯝꯕꯣꯜꯒꯤ ꯁꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯤ ꯑꯍꯟ ꯁꯥꯗꯣꯏꯅꯤ ꯃꯃꯥ ꯁꯥꯗꯣꯏꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯌꯨꯇꯨꯕꯔ ꯑꯃꯗ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯩ ꯌꯨꯇꯨꯕꯔꯁꯨ ꯌꯥꯝꯅ ꯈꯪꯅꯗꯦ ꯑꯃꯈꯛꯇꯪ ꯈꯪꯅꯩ ꯑꯗꯣ ꯑꯃꯈꯛꯇꯪ ꯃꯉꯣꯟꯗ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯌꯥꯝ ꯇꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯅꯕ ꯈꯣꯠꯅꯕ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯈꯪꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯅꯤꯁꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯟꯅꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯨꯝꯅꯗ ꯐꯣꯟꯗ ꯇꯧꯔꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯟꯁꯦ ꯈꯪꯈꯤꯗ꯭ꯔꯥ ꯌꯥꯝ ꯌꯦꯡꯉꯁꯤ ꯀꯃꯥꯏ ꯇꯧꯕꯗꯣ ꯁꯣ ꯐꯣꯟ ꯇꯧꯔꯒꯦ Hello? Si Hello, tabro? Taye. Kanano? ꯑꯩꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯁꯤ ꯀꯥꯖꯜ ꯅꯤꯡꯊꯧꯖꯥꯅꯤꯀꯣ ꯐꯣꯟ ꯄꯥꯏꯔꯛꯏꯁꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯀꯅꯥ ꯅꯦꯠꯋꯥꯔꯛ ꯌꯥꯝ ꯐꯠꯇꯕꯀꯣ ꯑꯗꯨꯒꯤ ꯈꯔ ꯀꯟꯖꯟ ꯉꯥꯡꯉꯧꯅꯦ ꯑꯩ ꯀꯩꯅꯣꯝꯇꯅ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯑꯩꯁꯦ ꯅꯝꯕꯣꯜꯗꯒꯤꯅꯦꯕꯀꯣ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗꯅꯦ ꯃꯃꯥ ꯑꯗꯨꯝ ꯀꯧꯕ ꯌꯥꯅꯦꯕꯀꯣ ꯑꯗꯣ ꯃꯃꯥꯅꯅꯦꯀꯣ ꯅꯝꯕꯣꯜꯗ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯕꯀꯣ ꯑꯗꯣ ꯗꯨꯀꯥꯟꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯍꯥꯏꯗꯤ ꯃꯊꯤꯐꯥꯏꯕ ꯃꯌꯨꯡ ꯍꯥꯟꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯒꯤ ꯍꯤꯗꯥꯛꯅꯦꯕꯀꯣ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯅꯣꯏꯒꯤ ꯆꯤꯆꯦꯗꯒꯤ ꯑꯩꯅ ꯂꯧꯔꯒ ꯇꯧꯔꯛꯄꯅꯦꯕꯀꯣ ꯑꯩ ꯅꯪꯒꯤ ꯌꯨꯇꯨꯕꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯈꯔ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯅ ꯑꯩ ꯇꯧꯖꯔꯛꯄꯅꯦꯕꯀꯣ ꯀꯩ ꯄꯣꯠ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯐꯤꯔꯣꯜꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯂꯩꯗꯅ ꯃꯥꯏ ꯇꯩꯅꯕ ꯈꯣꯠꯅꯕꯔꯥ ꯍꯤꯗꯥꯛꯅꯦꯕꯀꯣ ꯍꯤꯗꯥꯛꯁꯦ ꯃꯊꯤꯐꯥꯏꯕ ꯃꯌꯨꯡ ꯍꯥꯟꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯅꯪꯅ ꯀꯃꯥꯏꯅ ꯅꯝꯒꯅꯤ ꯀꯃꯥꯏꯅ ꯁꯨꯠ ꯇꯧꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯏꯔꯒ ꯑꯗꯨꯝ ꯊꯥꯔꯛꯑꯒꯦꯕꯀꯣ ꯑꯗꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯂꯛꯇ꯭ꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯗꯣ ꯑꯩꯁꯦ ꯇꯟꯗꯅꯅꯦ ꯏꯗꯤꯠ ꯇꯧꯕ ꯇꯟꯗꯅ ꯂꯩꯅꯦ ꯅꯝꯃꯕꯅꯦꯕ ꯑꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯗꯤ ꯇꯧꯗ꯭ꯔꯕꯀꯣ ꯉꯔꯥꯡ ꯇꯧꯋꯦꯕ ꯇꯨꯝ ꯂꯩꯔꯕ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯂꯛꯑꯣ ꯑꯩꯈꯣꯏ ꯌꯦꯡꯗꯒꯤ ꯉꯥꯏ ꯂꯩꯔꯕꯅꯦ ꯍꯣꯏ ꯊꯥꯒꯠꯂꯛꯑꯒꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯗꯣꯏꯔꯥ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯅꯣꯏ ꯆꯤꯆꯦꯒꯤ ꯃꯃꯥꯟꯅꯕꯤ ꯅꯠꯇꯦꯗ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯁꯤꯡꯅꯦꯕꯀꯣ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯃꯃꯥ ꯑꯗꯨꯝ ꯀꯧꯔꯁꯨ ꯌꯥꯅꯤꯕ ꯍꯣꯏ ꯑꯗꯣ ꯄꯩꯁꯥꯗꯨꯗꯤ ꯃꯃꯥ ꯀꯧꯕꯗꯤ ꯍꯩꯅꯗꯦ ꯏꯅꯦ ꯑꯣꯏꯅ ꯀꯧꯒꯦ ꯌꯥꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯄꯩꯁꯥꯗꯣ ꯀꯌꯥꯃꯨꯛꯀ ꯂꯧꯅꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯗꯤ ꯄꯩꯁꯥ ꯂꯧꯗꯤꯌꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯜ ꯂꯣꯏꯔꯗꯤ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤꯔꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯈꯔ ꯍꯥꯞꯄꯤꯒꯦꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯈꯔ ꯍꯥꯞꯄꯤꯒꯦꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯍꯥꯞꯀꯦ ꯑꯗꯨ ꯃꯅꯤꯄꯨꯔꯗꯤ ꯀꯔꯝ ꯀꯥꯟꯗꯒ ꯊꯣꯛꯂꯛꯀꯅꯤ ꯑꯩꯁꯦ ꯌꯥꯎꯁꯪꯗ ꯑꯣꯏꯅ ꯊꯣꯛꯂꯛꯑꯒꯦ ꯀꯩꯅꯣ ꯇꯧ ꯊꯥꯕꯜ ꯆꯣꯡꯕ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯅꯦ ꯍꯣꯏ ꯃꯌꯥꯝꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯦꯡꯕ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯅꯪꯅ ꯆꯣꯡꯕꯗꯣ ꯑꯩ ꯅꯝꯕꯣꯜꯗ ꯂꯥꯛꯑ ꯆꯣꯡꯗꯣꯏꯅꯦ
ꯌꯥꯝ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯅꯝꯕꯣꯜꯗ ꯂꯥꯛꯑꯒ ꯆꯣꯡꯉꯗꯤ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯣꯕꯅꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯇꯥꯕ꯭ꯔꯣ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯍꯣꯏ ꯑꯩꯒꯤꯅꯦ ꯀꯁꯥꯟꯖꯂꯤ Hello? ꯇꯥꯗꯕ꯭ꯔꯣ ꯑꯩꯅꯦ ꯍꯥꯏꯕ Kasayang Jelneda. ꯍꯣꯏ Pega mo daw eh, tanda sila. Ay nga sa Google, kung ba ako sito, kahing mo lang yung paro, mamutane ba? ꯑꯣ Ang sabi ay di tumning nila eh, da ay di namboling ni ka sa Pinoy. ꯍꯣꯏ ꯅꯝꯕꯣꯜ ꯇꯥꯎꯅꯦ ꯈꯪꯉꯕ ꯍꯥꯏꯅꯦ Tanda sila prenong tawag din eh. ꯇꯥꯎꯅꯦ ꯈꯪꯉꯕ ꯅꯝꯕꯣꯜ ꯀꯁꯦ Ay, ꯄꯨꯟꯁꯤꯒꯤ kapag natuloy na, pamungda na yan, madagi. ꯑꯣ ꯑꯗꯨꯅꯦ ꯅꯝꯕꯣꯜꯒꯁꯦ ꯄꯨꯟꯁꯤꯒꯤ ꯈꯪꯗꯦ ꯈꯪꯉꯕ ꯑꯗꯨꯝ ꯃꯆꯤꯟꯗ ꯄꯪꯂꯥꯛ ꯂꯥꯛꯄꯗꯅꯦ ꯄꯪꯍꯥꯏ ꯊꯥꯏꯖꯜꯂꯤ ꯀꯔꯤꯝ ꯈꯪꯄꯣꯠꯇꯦ ꯈꯨꯟ ꯃꯃꯤꯡꯒꯁꯦ ꯃꯅꯤꯄꯨꯔꯗ ꯅꯝꯕꯣꯜ ꯀꯧꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯗꯒ ꯌꯥꯎꯗ꯭ꯔꯅꯦ ꯅꯝꯕꯣꯜꯗꯩꯅꯤ ꯀꯥ ꯍꯥꯏꯕꯗꯣ ꯑꯗꯩ ꯇꯥꯕꯗꯨꯒ ꯑꯩꯅ ꯅꯝꯕꯣꯜꯗꯩꯅꯤ ꯀꯥꯏꯗ ꯁꯥꯖꯟꯅꯔꯤꯕꯣꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯅꯅꯦ ꯑꯗꯨ ꯌꯥꯝꯁꯨ ꯆꯥꯟꯅꯔꯦ ꯅꯣꯏ ꯆꯤꯆꯦ ꯅꯝꯕꯣꯜꯗ ꯂꯩꯗꯅ ꯑꯗꯨꯗꯨꯅ ꯌꯥꯝ ꯆꯥꯟꯅꯔꯦ ꯑꯩꯅ ꯍꯥꯏꯗꯣ ꯑꯗꯨꯏꯅꯦ ꯑꯩꯅ ꯊꯥꯖꯩꯗꯨꯁꯨ ꯑꯩꯈꯣꯏ ꯆꯦꯗꯒꯤ ꯂꯧꯕ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏ ꯅꯝꯕꯣꯜꯒꯤ ꯃꯤ ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯑꯩ ꯍꯪꯉꯦ ꯍꯥꯏꯌꯦꯕꯀꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯑꯣ ꯑꯗꯨꯗ ꯆꯥꯟꯅꯈ꯭ꯔꯕ ꯑꯩꯅ ꯊꯥꯖꯔꯤꯁꯦ ꯍꯣꯏ ꯑꯗꯨꯅ ꯍꯥꯎꯁꯤ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥ ꯍꯥꯎꯁꯤ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯍꯧꯁꯤꯗꯤ ꯇꯝꯕꯣꯂꯥꯅꯦ ꯀꯩꯅꯣ ꯇꯝꯕꯣꯂꯥꯕꯨ ꯇꯝꯕꯣꯂꯥ ꯑꯃ ꯋꯥꯟ ꯀꯔꯤ ꯋꯥꯟ ꯍꯥꯏꯔꯒ ꯋꯥꯟ ꯀꯛꯄ ꯇꯨ ꯍꯥꯏꯔꯒ ꯇꯨ ꯀꯛꯄ ꯑꯣ ꯇꯤꯔ ꯀꯛꯄ ꯂꯣꯇꯥꯔꯤ ꯍꯣꯏ ꯂꯣꯇ꯭ꯔꯤꯒꯤ ꯇꯥꯏꯞ ꯇꯧꯕꯗꯣ ꯍꯣꯏ ꯂꯣꯇ꯭ꯔꯤ ꯑꯩ ꯂꯣꯇꯥꯔꯤ ꯍꯣꯏ ꯂꯣꯇꯥꯔꯤ ꯑꯩꯅ ꯑꯣ ꯑꯗꯨ ꯑꯩꯅ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯎꯁꯤ ꯍꯥꯏꯕꯗꯨꯒ ꯐꯤꯂꯝꯗꯗꯤ ꯅꯍꯥꯟꯃꯨꯛ ꯀꯩꯅꯣꯝꯒꯤ ꯐꯤꯂꯝ ꯑꯃꯈꯛꯇꯗꯤ ꯑꯩꯅ ꯎꯈ꯭ꯔꯦꯕꯀꯣ ꯍꯥꯎꯁꯤ ꯐꯥꯎꯔꯦ ꯀꯥꯏꯅ ꯅꯨꯄꯤꯒꯁꯦ ꯍꯥꯎꯁꯤꯗ ꯐꯥꯎꯔꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯃꯥꯅꯦ ꯅꯦꯛꯁ ꯇꯥꯏꯝ ꯄꯤꯛꯑꯞ ꯅꯝꯕꯔ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯣ ꯑꯗꯣ ꯅꯪ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯩ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯂꯛꯑꯅꯤ ꯅꯠꯇ꯭ꯔꯣ ꯊꯥꯒꯠꯂꯛꯀꯦ ꯇꯧꯕꯅꯦ ꯏꯗꯤꯠ ꯇꯧꯕ ꯇꯟꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛꯐꯥꯎ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯍꯛꯆꯥꯡ ꯋꯥꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯉꯔꯥꯡ ꯅꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦ ꯑꯩꯗꯤ ꯀꯨꯝꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯝꯒꯤ ꯁ꯭ꯇꯦꯇꯁ ꯌꯦꯡꯉꯒ ꯑꯣꯏꯅ ꯑꯗꯨꯝ ꯇꯣꯛꯑꯦ ꯀꯩ ꯄ꯭ꯂꯦꯅꯣ ꯑꯁ ꯑꯩꯅꯦ ꯍꯩꯖꯗꯦꯕ ꯑꯩ ꯇꯁꯦꯡꯅꯅꯦ ꯑꯩ ꯑꯁꯦꯡꯕ ꯑꯩ ꯍꯩꯖꯗꯦ ꯍꯥꯏꯗꯣꯛꯄꯁꯨ ꯍꯩꯇ꯭ꯔꯤꯗꯣꯔꯕ ꯑꯩꯅ ꯍꯩꯖꯗꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯈꯪꯉꯕ ꯑꯗꯨꯝ ꯕ꯭ꯂꯣꯛ नम्मꯁꯨ ꯑꯩꯅ ꯈꯜꯂꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯄ꯭ꯔꯦꯡ ꯇꯧꯅꯤꯡꯉꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯂꯥꯏꯐꯇ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯅ ꯑꯗꯨꯁꯨ ꯂꯥꯏꯐꯇ ꯅꯪꯉꯣꯟꯗꯅꯤꯀꯣ ꯑꯩꯅ ꯑꯍꯥꯟꯕ ꯇꯧꯖꯔꯤꯁꯦ ꯑꯩꯅ ꯈꯜꯂꯤꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯉꯁꯤꯖꯧꯕ ꯖꯨꯝꯗꯁꯨ ꯀꯩꯗꯁꯨ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯍꯩꯖꯗꯦꯕ ꯈꯪꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯇꯧꯔꯛꯑꯒꯦꯅ ꯑꯗꯨꯒ ꯑꯩ ꯇꯧꯔꯛꯏꯅꯤ ꯌꯥꯝ ꯐꯩ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯍꯥꯞꯄꯤꯔꯒ ꯅꯪꯅ ꯄꯩꯁꯥ ꯂꯧꯔꯣꯏ ꯍꯥꯏꯁꯦ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯧꯗꯤꯌꯦ ꯑꯝꯇ ꯑꯁ ꯇꯧꯔ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦꯀꯣ ꯑꯗꯨꯒ ꯊꯝꯃꯦ ꯍꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯄ꯭ꯔꯦꯡꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯦ ꯍꯩꯇꯕꯩꯅꯦꯕꯀꯣ ꯑꯩ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯁꯣꯏꯕꯤꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯌꯥꯝ ꯏꯃꯥꯟꯅꯕꯤꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯋꯥꯔꯤ ꯁꯨꯅꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯆꯠꯂꯒ ꯌꯦꯡꯕꯤꯌꯣ ꯑꯩ ꯃꯉꯣꯟꯗ ꯇꯦꯛ ꯇꯧꯅꯤꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯃꯌꯥꯝ ꯆꯠꯂꯒ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯊꯥꯗꯕꯤꯔꯝꯃꯣ ꯁꯤꯌꯔ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃो ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯦꯡꯁꯦ ꯌꯥꯝꯅ ꯐꯖꯔꯒꯗꯤ ꯃꯇꯨꯡꯗꯗꯤ ꯇꯧꯔꯣ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯇꯨꯡꯗꯗꯤ ꯑꯩ ꯇꯧꯅꯤꯡꯉꯥꯏ ꯃꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯑꯩ ꯇꯧꯕꯁꯨ ꯍꯩꯖꯗꯦꯀꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ